Thaina mamangaygi matam amada yamna lairaba nahasu yamna oiriba matai manau ani khak leirami. Makhoi anigi mamingna Mangolay amadi Themba haina kaurami. Makhoi ani se suki matik yamna lairaba matai manauni. Themba na makhoigi apikpa khungang aduda nongmugi afang thabak su nomlaga mahaki imung adubu purami. Nongmugi numit amani Themba mahakna suba yaba thabak amata su phangdabadagi yamna wakhal wana mayumda halaklami. Mapuroi bagi matawadu ubada Mangolayna hairai. Makhoi pabo kari taurage ngasidi ngantana halaisibo nate ngasisu thabak sudiga yamta phangaktrabra. Phanglakto. Aisu thiba yaba koina chatuna thirurabani. Adubu thabak amata su phangdre. Ai kari tawgadabano khangdre. Punsi se hingbada yamna luri. Aikhoi ani khak hingminaba sida nongmada ibuk thana chaba phawa phangte. Adunadi hayeng aikhoi gi nungsiraba icha isu mayam ama laklaga kari phibam no oirakadori sibo. Ai madugi khanbada wakhalse mikup amata su laitana leiba ngamtre. Khangdre tawrise makhoi bab. Aikhoi gi khulasena su pikni pikpa oibaga suba yaba thabakse marang kaina leite. Aduga kaithelena tawrisena marolama mi ama ani khak tarak aduga pochai leibasu kanamta su lakpide. Masidabu mi yamnaba pochai leinanaba laknarabadi aisu kari no yonduna karbar macha amata su tawba yabani. Adubu madumaksu oidrabanina aisu makhoi pabongi mateng phangbasu ngamde tawrise. Makhoi pabo aikhoi anibu hoje kari tawgadoribano kamdongno punsi ase mahanglomda changsingadoino. Aidi kona aikhoi gi punsi adugi tungi oirakadoriba phibamado madu ubada aidi hingbu hingningdre makhoi pabo. Hai adumna su haiganuni nangbo tawhaidene yengoi isorna chanbirabadi akhoi su khara sapagadaba matam ama soidana lakani. Adunane isorda aikhoi chena thajaba thamduna hotnakisi. Ado ngasigi oina aikhoina chaba yaba pochai amata leitrabra. Leibabudi lei mairenda khai amadi leihori madu oina hekta phutlage adu oina charaga ngasigidi khanglase. Phare madu oirabasu hekta tawsinkro hayengdine thaba ama ani da oirabasu soidana phangpa yaida. Ado isingdo hanamda khara kalo isase yamna ware isingdo hana khara thakchilage adugane isase tekhatpra yengi. Hoi ai pujaraage asamna numit adusu haukhre mathangi numit Themba ngasisu mahak khol aduma koina chatuna mahakna tawba yaba thabak kharabu thiri. Adubu ngasisu thiba yaba thirabasu mahakna thabak amatadi sujage haiba phanglamde. Mahakna asumna qauchatna duna sum lakpana makhoi nupa ani ahumna yamkraba sing mayam amabu khaiduna leirambadu mahakna uraklami. Madu ubada Thembana asa amaga loinana mafamadamda changsanduna hairai. Dada nakhoigi thabak asibu sel phangadaba thabak oirabra. Hoi ibungu sel phangadoribani. Aduga aikhoisu sel phangnanaba haina sing ase khairibani. Ado kariginu nangna madu hangliba aduba. Dada aise ngasai ayuktagi thabak amata sujage haina thijarakpani. Adubu thiba yaba thirakasu aina suba yaba thabakti amta phangdre. Ado tadana yabiragadi ayhapusu tada hoigi thabak ase amukta suba yahonbiyuba. Ibungo nang sauranu nangi tada aikhoisu nongmugi chara tanduna hinglibani. Aduna thabak asimabu nahapusu amuk suba yahallabadi aikhoi sel yamna phanglaroi. Adunane nang atay atopa thabak oina yengluroko. Dada nanaw sel kaisu yamna lawjar tada hoina pibiba sel kharada adum harauna lawjage tada. Ihe ibungo nang se othoknasu nungai khidredako masige thabak asidi nangonda suhanba adu nungai roi haiwani. Adunane nang atopa ma yenglur chalo aswaidane sum chalo thabak suringai sidane khoidokse saugol halakanu. Handakti Themba wahayamta hairudre tumina adumak lakle. Asum leptana lakpana achauba ujaw amakhak leiramliba adugi makhongda ngaihak phamthaduna Themba wakhal muna khalai. Aibu ngasisu selamta pusindana yumda hanba tarabra. Aigi nupinadi aina halaga chakdo mabuk thana jarani haina wakhal kayada nungaina leiramgani. Adubu ainadi numita salakadawraba sipaw thabak amta thiba phangdre. Aisu sumaina sum nutigi thabak amta sunaba phanglaktrabadi kamtawni. Nate
Itai ina akhoi anibu chada thakta dun kaksi siba taribra. Ai sibu karamba nupano. Asuk yamda pangdaba miyoy ama haibado ai asi oirambale. Phare, ai mafamse thadokduna atopa lebakta chalaga hingnaba lambi ama semdragadi aigi imung ase khayana dai charar. Masi khandana numit pungta taraga mayumda halaklammi. Mapuroi ba halakpa wana ngaijaribi mangolaina themba halakpadu ubada manakta harauna jangsinduna hairei. Makhoi pabo hanbirabo. Ado ngasidi thabak suba phangakpa natra. Aidi chak lamana loiri. Nang halaga chakto puk thana charage na ngairine. Mangole, ai ngasisu thabak apta suba phangakti. Ha, kari haiba. Adudi ngasisu chara het batarabra makhoi pabo. Hen batare. Adubu yengoi. Aina wakhala ma yamna munna khanduna laglabani. Aduga aina khaliba wakhala se nangna su phai phatte haiba ado thanarurasila. Aidi aina khalakliba wakhala sida aikhoigi tungi punsi adugi khallaga khwaidagi yaifarani haina khalaklabani. Ado kari wafamnu makhoi papungna khanbiragliba aduba hanamdadi haibira udana. Atai atopa wafamna teda. Yengoi aikhoi anine mafam asida sum kuina leitharagadi kayana dai charar. Chada thakdaduna soidana siba tare. Aduna ne mangole. Aikhoi anine yumfam asibu yontoklamlaga atopa khara chawba supam numfam marang kaina leiba mafam amada yumse honglase. Adumna tawdragadi akhoi ani hayeng icha isu yawraklabadi phipam ama sukcha charar. Makhoi babo maduna phagadaba mali. Adudi yumfam sina kanada yongadawribano. Madugi oredi nang kaisu warang aina phananaba silaki. Makhai lakaigi khuraya ma chawdara natraga tomaldara kaino ma hekta yonsilamlaga loire. Adunane hayengdo ai makhoigi da chatuna yumfam ase yonanaba amta hainaruraki. Mathangi numitni themba ayuk ngantana yamchawgi mayumda laklammi. Mahakna lakliba matam madumakti yamda anganba ayukki matam oibana yamchawgi imung ado kanamta hawatnaramde. Mataw ado ubada thembado yamchawgi imungi mibu tananaba kawgadabasu hek kawba ngamde. Aduna mahak sumang aduda ngaihak koilai laiduna leptuna lairami. Matam asida yamchawgi nupi ibeton ado imungdagi thong hangtoktuna thoraklammi. Ibetona thembabu uba magdada masa ado khangprek khangna hairei. Hai, kanano nangdia? Imung asida huran majanglaklibrో ha? Nate ini. Kadaidagi aine ini thembani huran banadi. Aidu khura yam chawbo amto unagena lakbani. Aduga ini hoiso amta hawatnaramdaba duda aise kawbusu kawbo ngamdaduna sumangsida kuichatchatuna lairabani. Ihe angawbasidi ko kawraklaga loirabadubo kakhalausi mangonsida phamuko aine nangi khura hawdorake. Hoine yani. Masidagi ibetona mapuroi babu hawdoktuna mapanda thoraklame. Aduga yam chawna amu thembada hairei. Hai, themba. Nangbu kari tawrage ne he. Nong phawba ngandri ne ibo. Nate, nangbu aingonda kari hainingge. Khura. Aigi yumfam ado khurada yonthokjarage na haiba lakjabane. Ado yaragadi khurana oina lawbi hawro. Ha. Kainone hairisibu themba. Nate. Nakhoiba yumfam ado yonthoklaga kadaida lairugadawribano. Phana yamna laitragasu. Yumfam ado hektamak yonthokpadi phatte ne ibongo. Yum laitaba migi punsibu punsirane themba. Khura, aigi se upay ma laitraduna tawrabane. Aina yumfam asibu yontoklamlaga atopa khara chawkhatpa sufam nomfam leiba mafam amada chatuna itai inaw hingnanaba hotnarurage tawbane. Khul asidadi sufam nomfam so marang kaina leite. Aduna khura nongmugi suraga hingjaba aikhoidi yamna phibam ama chadri aduna tawjabane. Nangna hairiba adubudi chumme. Ha, hoi phare. Nangna ba adu maina khallabadi nangi yumfam ado aina lawrake. Ado horendo aine lam onanaba makoina ha kharaga oina punna nakhoida laglake. Madugane adugi pak chawba adu yenglaga mamal mathom ado ngangnarasiko. Hoi khura aduri aiso mo yawkhrage. Horendo khura hoi lakpado ai ngaijaramlage. Mataw asam tawna hojikti themba maha yumfam adubu yam chawda yontoklamlaga mahaki nupiga punna yamna chawba laibak amada lagle. Wafam aduda makhoi anina apikpa yum macha amabu laiduna hingnanaba hotnaraklame. Aduga handak makhoina lakliba mafam adusu yamna chawkhatpa mafam oibana karbar makta oirabasu yamna chawna tawnarami. Aduga karbar tawriba mi adugi makhada
ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯕꯨ ꯁꯦꯜ ꯄꯤꯗꯨꯅ ꯍꯥꯞꯂꯒ ꯊꯕꯛ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯀꯔꯕꯥꯔ ꯑꯃꯗ ꯊꯕꯛ ꯁꯨꯖꯕ ꯌꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯩ ꯑꯃꯁꯨ ꯍꯩꯕ ꯗꯔꯀꯥꯔ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯇꯝꯅꯅꯕ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯡꯒꯣꯂꯩꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜꯗ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯡꯂꯒ ꯌꯣꯟꯕꯒꯤ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯊꯦꯝꯕꯅ ꯀꯔꯕꯥꯔ ꯇꯝꯐꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯩ ꯇꯝꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯥꯡꯒꯣꯂꯩ ꯑꯗꯨ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯄꯨꯛꯇꯥ ꯇꯥꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯊꯦꯝꯕꯅ ꯃꯍꯩ ꯇꯝꯂꯨꯔꯒ ꯍꯜꯂꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯥꯏꯔꯨꯕ ꯇꯧꯗ ꯂꯣꯏꯅꯃꯛ ꯇꯧꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯡꯒꯣꯂꯩ ꯑꯗꯨ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯊꯦꯝꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯡꯒꯣꯂꯩ ꯃꯍꯥꯛꯀꯤ ꯄꯣꯠ ꯃꯌꯣꯝ ꯑꯗꯨꯃꯒ ꯂꯝꯕꯤꯗ ꯃꯈꯣꯡꯅ ꯍꯜꯂꯛꯄꯗꯨ ꯎꯔꯗꯨꯅ ꯊꯦꯝꯕꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯉꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯛꯏꯁꯤꯕꯣ? ꯑꯗꯨꯒ ꯁꯟ ꯒꯥꯔꯤꯗꯔ ꯀꯩꯅꯣꯝꯃ ꯇꯣꯡꯂꯒ ꯂꯥꯛꯀꯦ ꯍꯥꯏꯗ꯭ꯔꯒ ꯈꯣꯡꯅ ꯍꯜꯂꯛꯏꯕ ꯀꯔꯤꯒꯤꯅꯣ? ꯀꯗꯥꯏ ꯅꯪꯒꯤ ꯄꯣꯠ ꯃꯌꯣꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯁꯦ, ꯑꯩ ꯄꯥꯏꯕꯤꯔꯛꯑꯒꯦ." ꯉꯁꯤꯗꯤꯅꯦ ꯌꯨꯝ ꯍꯟꯅꯅꯕꯒꯤ ꯁꯟ ꯒꯥꯔꯤꯒ ꯑꯃꯠꯇ ꯊꯦꯡꯅꯗꯗꯨꯅ ꯑꯩꯁꯦ ꯀꯩꯊꯦꯜꯗꯒꯤ ꯈꯣꯡꯅ ꯂꯥꯛꯂꯕꯅꯤ꯫ ꯋꯥꯕꯅꯁꯨ ꯏꯁꯥꯁꯦ ꯇꯞ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯦ ꯌꯨꯝ ꯌꯧꯔꯒꯅꯦ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ꯫ ꯑꯗꯨꯒꯅꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯊꯕꯛ ꯃꯆꯥ ꯑꯃꯕꯨ ꯍꯦꯛ ꯐꯪꯂꯕ ꯅꯪꯕꯨꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫ ꯍꯧꯖꯤꯛꯅ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯍꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯋꯥꯔꯕꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕ ꯃꯈꯩ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯒꯤ ꯃꯍꯩ ꯇꯝꯕ ꯑꯗꯨꯅ ꯃꯇꯝ ꯀꯌꯥꯃꯨꯛ ꯋꯥꯠꯂꯤꯕꯒꯦ? ꯀꯨꯏꯗ꯭ꯔꯦꯗ, ꯆꯌꯣꯜ 2ꯔꯣꯝꯗ ꯉꯥꯏꯔꯤ꯫ ꯃꯗꯨꯗꯕꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯐꯪꯅꯅꯕ ꯀꯣꯏꯊꯤ ꯊꯤꯔꯗꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯊꯦꯝꯕꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯀꯔꯕꯥꯔ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯡꯒꯣꯂꯩꯁꯨ ꯃꯤꯔꯣꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯩꯊꯦꯜ ꯊꯣꯛꯄ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯦꯝꯕꯅ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯒꯤ ꯃꯇꯝ ꯈꯔꯗꯤ ꯊꯦꯝꯕꯅ ꯃꯥꯒꯤ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯃꯥꯡꯒꯣꯂꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯦꯝꯕ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗ ꯈꯦꯠꯅꯕ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯅꯣꯡꯃꯇꯁꯨ ꯃꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯇꯕ ꯊꯦꯝꯕꯗꯣ ꯍꯟꯗꯛꯇꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯌꯥꯝꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯑꯃꯗꯤ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌా ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯡꯒꯣꯂꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯦꯡꯕ ꯑꯗꯨꯃꯗꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯊꯦꯝꯕꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯡꯒꯣꯂꯩꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯛꯏ, "ꯀꯔꯤꯅꯣ, ꯃꯈꯣꯏ ꯄꯥꯕꯨꯡꯁꯤꯕꯨ ꯐꯅꯁꯨ ꯊꯦꯡꯂꯦ, ꯍꯜꯂꯛꯄꯗꯤ ꯌꯥꯔꯕꯅꯤ꯫ ꯀꯩꯅꯣ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯣ? ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯔꯕ꯭ꯔꯥ ꯈꯪꯗꯦ." ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯊꯦꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯥꯡꯒꯣꯂꯩꯁꯨ ꯃꯊ꯭ꯋꯥꯏꯗꯨ ꯈꯔ ꯏꯪꯊꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯟꯕꯤꯔꯛꯑꯦꯗꯅ꯫ ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ꯫ ꯑꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ?" "ꯆꯥꯗ꯭ꯔꯤ, ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯑꯒ ꯆꯥꯃꯤꯟꯅꯒꯦꯅ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯂꯥꯛꯂꯕꯅꯤꯅ ꯆꯥꯛꯇꯣ ꯊꯤꯔꯛꯑꯒꯦ, ꯄꯨꯟꯅ ꯆꯥꯔꯁꯤꯀꯣ?" "ꯃꯥꯡꯒꯣꯂꯩ, ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯊꯕꯛ ꯃꯐꯝꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯅꯅꯦ ꯄꯨꯛꯁꯤꯁꯨ ꯏꯊꯟ ꯊꯟꯒꯠꯂꯦ꯫ ꯑꯗꯨ ꯅꯪ ꯑꯣꯏꯅ ꯆꯥꯊꯣꯛꯎꯔꯣ꯫ ꯑꯗꯨꯒꯅꯦ ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯅꯨ꯫ ꯅꯪꯒꯤ ꯁꯔꯨꯛ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯨ." "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯉꯁꯤꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯕꯅꯤ." "ꯀꯔꯤ ꯋꯥꯔꯤꯅꯣ? ꯍꯥꯏꯌꯨꯅꯦ." "ꯍꯟꯗꯛ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯈꯔ ꯆꯤꯡꯅꯩ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯊꯕꯛ ꯑꯁꯤꯃꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯖꯔꯕꯁꯨ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯃꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯥ 1-2 ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯗꯣ, ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯅꯠꯇꯦ, ꯃꯈꯣꯏ ꯄꯥꯕꯨꯡ,
ꯑꯩꯉꯣꯟꯗ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯥ? ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯟꯗꯛ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯗꯛꯂꯤꯕꯁꯤꯕꯣ? ꯅꯪꯅ ꯑꯩꯒꯤ ꯏꯍꯨꯡ ꯏꯇꯧꯗ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ, ꯑꯩ ꯁꯦꯝꯗꯣꯛꯀꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯅꯗꯤ ꯀꯝꯗꯧꯅ ꯈꯪꯉꯨꯗꯣꯏꯅꯣ? ꯃꯥꯡꯒꯣꯜꯂꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯅꯪꯅꯅꯦ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯁꯤꯗ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ꯫ ꯑꯩꯅꯦ ꯀꯩꯁꯨ ꯍꯣꯡꯗꯦ, ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯍꯣꯡꯗꯣꯏꯅꯣ? ꯅꯪꯅꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯅꯨ, ꯃꯗꯨꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯥꯏꯕꯪ ꯐꯥꯔꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯗꯨꯗ ꯑꯁꯣꯏꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯅ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ, ꯅꯪ ꯑꯩꯕꯨ ꯊꯥꯖꯧ꯫ ꯑꯩꯅ ꯍꯟꯗꯛ ꯊꯦꯡꯅ ꯍꯜꯂꯛꯄ ꯈꯣꯠꯄ ꯇꯧꯔꯤꯁꯤꯗꯤꯅꯦ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯅ ꯌꯥꯗꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯥꯡꯒꯣꯜꯂꯦ꯫ ꯃꯈꯣꯏꯅ ꯇꯧ ꯇꯧ ꯍꯥꯏꯕ, ꯃꯈꯣꯏꯅ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯇꯥꯕꯅꯤ꯫ ꯃꯗꯨ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯇꯥꯟꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯪ ꯋꯥꯈꯜꯗꯣ ꯐꯠꯇꯅ ꯈꯟꯒꯅꯨ, ꯑꯩꯅꯦ ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯥꯡꯒꯣꯜꯂꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯆꯤꯡꯅꯕ ꯄꯨꯝꯕ ꯑꯗꯨꯁꯨ ꯀꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯥꯡꯒꯣꯜꯂꯩꯅ ꯆꯤꯡꯅꯔꯤꯕꯗꯣ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯊꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯥꯏꯅ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯂꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯔꯤꯕꯅꯤ꯫ ꯊꯦꯝꯕꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯒꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒ ꯂꯣꯟꯅ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯨꯒ ꯅꯣꯡꯃ ꯅꯤꯅꯤꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯀꯌా ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯦꯝꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯊꯦꯝꯕꯗ ꯍꯥꯏꯔꯛꯏ, ꯇꯥ ꯊꯦꯝꯕ, ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯗꯤ ꯃꯇꯝꯗꯣ ꯉꯥꯏꯕꯗ ꯋꯥꯔꯦ꯫ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯔꯗꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯆꯥꯁꯦ ꯑꯩ ꯏꯊꯟꯇꯅꯤ, ꯑꯗꯣ ꯄꯥꯕꯒꯤ ꯂꯩꯔꯤꯕ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯍꯣꯏꯕ, ꯑꯩꯁꯨ ꯈꯪꯉꯦꯕ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒ ꯌꯥꯝꯅ ꯂꯨꯍꯣꯡꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯣ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯈꯣ, ꯑꯗꯨꯒ ꯂꯨꯍꯣꯡꯁꯦꯕ꯫ ꯅꯪꯒꯤ ꯃꯇꯝ ꯈꯔꯗꯪ ꯍꯥꯏꯔꯛꯏꯁꯦ ꯐꯅꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯩꯅꯦ ꯁꯨꯝ ꯆꯤꯡꯅꯔꯛꯏ, ꯅꯪꯁꯦ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯔꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯑꯦ, ꯀꯥꯏꯗꯩ ꯋꯥꯅꯣꯍꯦ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ, ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ? ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯉꯝꯒꯗꯕ ꯃꯥꯟꯕ꯭ꯔꯅꯦ? ꯃꯥꯟꯕꯕꯨꯗꯤ ꯃꯥꯟꯗꯦꯗ, ꯑꯗꯣ ꯁꯨꯝ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯕꯗꯨꯗ ꯁꯨꯝ ꯈꯟꯖꯤꯜꯂꯛꯏꯅꯤ꯫ ꯐꯔꯦꯁꯦ, ꯊꯥ ꯑꯃ ꯑꯅꯤ ꯂꯩꯔꯒꯅꯦ ꯁꯣꯏꯗꯅ ꯍꯣꯡꯂꯁꯦ, ꯅꯪꯅ ꯆꯤꯡꯅꯗꯅꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ? ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯡꯒꯣꯜꯂꯩ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯊꯦꯝꯕ ꯑꯃꯗꯤ ꯃꯥꯡꯒꯣꯜꯂꯩ ꯃꯆꯥꯅꯨꯄꯤꯕꯨ ꯎꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯄꯗꯒꯤ ꯃꯃꯤꯠ ꯎꯔꯛꯇꯦ꯫ ꯑꯗꯨꯒ ꯄꯥꯎ ꯑꯁꯤꯃꯛ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯅꯔꯤꯕ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯦꯝꯕ ꯑꯃꯗꯤ ꯃꯥꯡꯒꯣꯜꯂꯩ ꯑꯅꯤꯁꯨ ꯈꯪꯂꯦ꯫ ꯃꯥꯡꯒꯣꯜꯂꯩꯗꯤ ꯃꯊ꯭ꯋꯥꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯀꯞꯇꯨꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯃꯥ ꯃꯥꯏꯕꯤ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯗꯨ ꯌꯥꯔꯣꯏ, ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥ ꯃꯃꯤꯠ ꯎꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯅꯍꯥꯛꯅ ꯌꯦꯡꯕ ꯁꯣꯏꯕꯗꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯝꯇ ꯍꯟꯅ ꯌꯦꯡꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯑꯆꯨꯝꯕꯔꯥ ꯍꯥꯏꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ, ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯏꯃꯥ ꯃꯥꯏꯕꯤ꯫ ꯕꯦꯝꯃ, ꯃꯥꯡꯒꯣꯜꯂꯩ, ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤ꯫ ꯏꯃꯥꯁꯨ ꯃꯃꯥ ꯑꯃꯅꯤ, ꯑꯗꯨꯅ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕꯗꯣ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯃꯁꯤꯗꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯈꯛ ꯌꯥꯔꯣꯏ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯃꯃꯤꯠꯁꯦ ꯑꯝꯇ ꯎꯅꯕꯒꯤ ꯄꯥꯝꯕꯩꯗꯣ ꯑꯝꯇ ꯂꯩꯔꯔꯣꯏꯗ꯭ꯔꯣ? ꯕꯦꯝꯃ, ꯃꯥꯡꯒꯣꯜꯂꯩ, ꯅꯪꯒꯤ ꯅꯆꯥꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯅꯥꯝꯇꯅ ꯂꯥꯌꯦꯡꯕꯗ ꯐꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯁꯤꯕꯨ ꯐꯍꯟꯕ ꯍꯤꯗꯥꯛ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩꯁꯨ ꯂꯩꯇꯦ꯫ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯍꯤꯔꯝ ꯑꯁꯤꯗ ꯏꯃꯥꯅꯁꯨ ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯡꯒꯣꯜꯂꯩꯗꯤ ꯀꯞꯆꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯊꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯤꯠ ꯎꯗꯅ ꯄꯣꯛꯂꯛꯄ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯥꯡꯒꯣꯜꯂꯩꯗ ꯁꯥꯎꯅ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯔꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ, ꯋꯥꯈꯜ ꯑꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗꯨ ꯐꯠꯇꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ?
ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯈꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ? ꯍꯥ? ꯑꯗꯨꯒ ꯑꯩꯗꯤ ꯃꯃꯤꯠ ꯇꯥꯡꯕꯒꯤ ꯃꯄꯥ ꯑꯣꯏꯕꯗꯤ ꯉꯝꯂꯣꯏ꯫ ꯅꯆꯥ ꯑꯁꯤꯕꯨ ꯅꯪꯅ ꯉꯝꯅꯅꯕ ꯍꯣꯠꯅꯗꯨꯅ ꯌꯣꯛꯍꯧꯔꯣ꯫ ꯅꯃꯥꯅꯆꯥꯒꯤ ꯅꯅꯥꯛꯇ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩ ꯂꯩꯔꯣꯏ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯏꯃꯥ ꯏꯆꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯗꯨꯕꯨ ꯂꯦꯞꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯏꯆꯥ ꯑꯁꯤꯅ ꯃꯃꯤꯠ ꯎꯗ꯭ꯔꯤꯕꯁꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ? ꯏꯆꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯌꯣꯛꯃꯤꯟꯅꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯕꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯦ ꯑꯃꯨꯛ ꯍꯣꯡꯂꯔꯣꯏ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯩ ꯏꯀꯥꯏ ꯄꯤꯔꯨꯛ ꯈꯨꯝꯕ ꯑꯗꯣ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯅꯣꯏ ꯅꯃꯥꯅꯆꯥ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯅꯔꯥꯏꯕꯛ ꯑꯗꯨ ꯌꯦꯡꯖꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯕ ꯌꯣꯝꯁꯤꯜꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯂꯩꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯖꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯎꯅꯈꯤꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯕ ꯑꯣꯏꯕꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯥꯟꯅꯗꯨꯅ ꯈꯥꯝꯖꯕꯁꯨ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯊꯦꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯄꯤꯛꯇꯛꯅ ꯂꯨꯍꯣꯡꯂꯕꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯦꯝꯕ ꯃꯌꯨꯝ ꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯅ ꯄꯤꯔꯛꯄ ꯁꯦꯜ ꯃꯌꯥꯝ ꯑꯃꯅ ꯂꯥꯡꯂꯦꯟꯅ ꯀꯔꯕꯥꯔ ꯑꯃꯕꯨ ꯍꯧꯗꯣꯛꯂꯒ ꯊꯦꯝꯕꯕꯨ ꯌꯦꯡꯁꯤꯟꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯂꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯗꯨꯃ ꯇꯧꯗꯨꯅ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯡꯒꯣꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯔꯦꯝꯕꯤ ꯑꯉꯥꯡ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ꯫ ꯃꯃꯤꯠ ꯎꯖꯗ꯭ꯔꯒꯁꯨ ꯃꯍꯥꯛ ꯃꯃꯤꯠ ꯎꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯕ ꯁꯥꯕ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯖꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯁꯅꯔꯦꯝꯕꯤꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯦꯟꯁꯥꯡ ꯃꯅꯥ ꯈꯔꯕꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯑꯦꯟꯁꯥꯡ ꯁꯦꯝꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯕꯦꯝꯃ, ꯁꯅꯔꯦꯝꯕꯤ, ꯅꯪꯅꯦ ꯅꯤꯡꯊꯤꯅ ꯃꯅꯥ ꯃꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯁꯦꯝꯃꯨꯀꯣ꯫ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯁꯣꯛꯀꯅꯤ." "ꯍꯣꯏ ꯃꯥ, ꯑꯩ ꯐꯖꯅ ꯇꯞꯅ ꯁꯣꯛꯇꯅꯕꯅ ꯁꯦꯝꯃꯤꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯃꯧ ꯑꯃꯅ ꯃꯥꯡꯒꯣꯂꯩꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯏꯟꯁꯥꯡ ꯃꯊꯦꯜ ꯈꯔꯕꯨ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯂꯩꯗ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯎꯇꯤ ꯊꯣꯡꯕꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯗꯨꯒ ꯇꯦꯡꯀꯣꯠ ꯑꯃꯃꯝ ꯈꯛꯇ ꯂꯩꯖꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯦꯝꯃ, ꯑꯩ ꯄꯤꯔꯛꯑꯒꯦ꯫ ꯑꯗꯣ ꯃꯊꯦꯜ ꯑꯅꯤꯗꯨꯅ ꯌꯥꯔꯗ꯭ꯔꯣ? ꯑꯇꯩ ꯃꯊꯦꯜꯗꯤ ꯂꯧꯔꯔꯣꯏꯗ꯭ꯔꯣ?" "ꯑꯇꯩꯗꯤ ꯂꯧꯔꯔꯣꯏꯒꯦ ꯏꯆꯦ, ꯌꯥꯔꯅꯤ ꯑꯇꯩꯗꯣ꯫ ꯑꯗꯣ ꯏꯆꯦ, ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯔꯣ?" "ꯍꯣꯏ, ꯃꯥꯅꯦ ꯃꯥꯅꯦ." "ꯑꯗꯣ ꯏꯆꯦ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ, ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕ, ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ꯫ ꯏꯆꯦ, ꯏꯆꯦꯅ ꯂꯥꯟꯅ ꯑꯃꯨꯛ ꯂꯧꯗꯣꯏꯔꯣ?" "ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯪ꯫ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯂꯧꯔꯣꯏ ꯂꯧꯔꯣꯏ." "ꯏꯆꯦ, ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯣꯛꯄꯗꯒꯤ ꯃꯃꯤꯠ ꯎꯔꯛꯇꯦ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯩ꯫ ꯑꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯑꯗꯨꯅꯁꯨ ꯃꯃꯤꯠ ꯇꯥꯡꯕ ꯑꯉꯥꯡꯕꯨ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯣ ꯉꯝꯂꯣꯏ ꯍꯥꯏꯅ ꯏꯆꯦꯒ ꯑꯉꯥꯡ ꯑꯁꯤꯒꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤ ꯍꯥꯏꯅ꯫ ꯃꯗꯨꯕꯨ ꯑꯆꯨꯝꯕꯔ ꯏꯆꯦ?" "ꯃꯥꯅꯤ ꯏꯕꯦꯝꯃ, ꯑꯆꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯊꯤꯖꯤꯜꯂꯨꯗ꯭ꯔꯦ, ꯊꯤꯔꯨꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯑꯁꯦ ꯏꯆꯥꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯤꯡꯂꯤꯕꯅꯤ꯫ ꯍꯌꯦꯡꯅꯦ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯟꯕꯗ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯕ ꯅꯠꯇꯦꯗ." "ꯏꯆꯦ, ꯑꯗꯨꯝꯅꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯁꯤꯗꯤ ꯏꯆꯦ꯫ ꯑꯗꯣ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯐꯠꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯃꯃꯤꯠ ꯎꯔꯛꯇꯕ ꯑꯁꯤꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯏꯆꯦ, ꯏꯆꯦꯅ ꯌꯥꯔꯒꯗꯤ ꯑꯩ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯏꯁꯩ ꯇꯝꯕꯤꯒꯦ꯫ ꯃꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯏꯁꯩ ꯁꯛꯄꯤ ꯑꯐꯥꯎꯕꯤ ꯑꯃ ꯑꯣꯏꯅꯅꯕ ꯑꯩꯅ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯩꯒꯤꯁꯨ ꯏꯄꯨꯔꯣꯏꯕ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯏꯆꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯣꯏꯕꯅ ꯑꯩꯕꯨꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯕꯨ ꯏꯁꯩ ꯇꯝꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯉꯥꯜ ꯑꯃ ꯄꯤꯅꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕꯅꯤ." "ꯏꯕꯦꯝꯃ, ꯅꯠꯇꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥꯅꯦ?" "ꯌꯥꯅꯤꯌꯦ ꯏꯆꯦ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯁꯥꯅꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯕꯗꯤ ꯑꯣꯏꯗꯕ ꯑꯃꯠꯇ ꯂꯩꯄꯣꯠꯇꯦ꯫ ꯑꯗꯣ ꯏꯆꯦ, ꯋꯥꯐꯝ ꯑꯁꯤ ꯏꯆꯦꯅꯁꯨ ꯌꯥꯕꯤꯔꯕꯅꯤꯅ ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯉꯟꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯊꯣꯛꯄꯤꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫
mahakna hek chatkibaga Sanarembina mamada hairaki. Ima, hojiki nupiduna hairamlibadubu achumbara. Aikhoi pabado aina mit udana poglai haibagidama imaga ibabu mirairamnaga chakriro. Imagi bema, napabungi wafam ase toklasi. Nangi paba leitragasu ichagidi ima leirisidi. Imana ichagi karisu walhaloi. Adugane hojik laklamliba nadomcha ado moidane nang hayingdagi isai tappa chatkera. Chatke iba. Aidi isai sakpasisu yam pamje. Ima, ado asengmagi aibu isai tamhanbigadawribra. Tamhanbigadawribani. Hayingdagi hekta tamba hawhaladoini. Mataw asumna Sanarembisu isai tamduna yamna isai sakpa haiba angang ama oiraglami. Mahaknasu hanadagi isai sakjaba si yamna pamjaba oibana. Makhol adusu phajaba oibana Sanarembi adu miyamna yamna pamnabi isai sakpi ama oiraglami. Aduga nomadi mama bacha ani adugi nungaiba yaifaba numit adu thoklari. Sanarembigi phajaba khonjel aduga mahaki isai sakpada haijaba mataw aduda leipak adugi ningthau aduda Sanarembibu mahaki konungi Seisakpi ama oinanaba haina konungda mama bacha ani bu thamkre. Maram asidagi hojikti mama bacha ani adu sel yamna paiba miyoi ngaktasu oiraglami. Aduga makhoigi oiba tongaiba phajaraba yumjau amasu saduna manai masal kharasu ngakselhanduna thamlami. Nakal amaromdana thembaga langlenga punna laiminaduna machanupa ngakta ani phangjarami. Aduga makhoisu hojik phawbagi oinani nungsi chanana asoi angam yaudana adumak hingminari. Nongmagi numini thembana mahaki thabak mafamdagi halaklaga kaithelda manabasing kharabu leiruge haina changlaklami. Matam aduda mahaki nupi langlena do atopa nupa amaga loinaduna yamna harauna wariga sanaraga leirambado mahakna khara laptakna urami. Makhoi anigi mataw ado yamna naknada khangna janaba miyoi sumali. Mataw ado ubada thembadi sauningmada loikre aduga machinda tapna hairai. Phai nang ngasidi nungainidana. Macha mawa leiraba nangna adugumba lijat sajat chatpa. Nang khangnidana. Asi haiduna yamna sauna mayum chatkre aduga langlen bo halakpa ngaiduna leirami. Langlen su ngai haki tungda mayumda halakle. Aduga mapuroibada harauna hairai. Tathemba kayam kuirage halakpa. Ngai hakoire. Nang kai chaluge. Ai kaisu chateda. Thangnabagi yumsida leirubani. Oh. Thangnabagi yumda leirubase adumaina napigado nana selaga make semlaga leirubro. Aduga ngasai kaithelda nanga leiminahawba nupaduna kanan. Ha. Lamchat naidabi, oktabi. Nangbo aigi nupini haibada tukuchaine. Nachana wa leire haibasu akiba phawdaba. Nangbo karama nupino. Aina nangbo yamna tukuchai. Aigi nupini haibada yamna ikai. Nangna aingoda adumaina haibagi karina tikno. Ha. Hojikti asengbado khanglaba natro. Khanglabadi phare. Ai haibige daso. Aidine nangoda luhongduna leijai haibagi watane. Nang khakta natana atopa nupa kayaga suloine. Nang kaidoge haibado. Aduga aina nangoda leiriba asisu. Nangse khara pangi. Aina themlaga sizinaba yani haiduna leiriba. Aduga nangina chani kaina nangna khanjariba angang ani asisu nangina cha amata nati. Aduga nangna khalibabu aina nangi maramda kaisu khangamoina khanbro. Ha. Nangina tu aduga namit tangwa macha aduga gi maramda ai gari mata khangde haina khanbro. Chalo. Hojikti nang aigi yumasida leibasu mathau tade. Adugane aiga nangasu mari amata leinadrabani. Chakro chalo. Ase haiduna thembado langlena tanthoraklame. Maram asidagi mahak hojikti magi jangjafam amata leitabadagi mahakna hana leiramba mafam aduda haibadi magi nupi mangolai amadi machanupi Sanarembigi manakta mahakpu ngakpiyo haijage haina laklame. Adubo mahakna mafam adu yaurakpa matamdadi mangolegi mama machadi thiba phanglamde. Mafam adwaida leiramba miyoisingda hanglubadagi hojikti Sanarembi adu aphawbi Seisakpi ama oikibadagi mama macha animak ningthaugi konunga yamna nakna leiba mafam amada chauraba yum ama saduna leikrabani haina hairaklammi. Masidagi themba thinthaba tawdana mangolai amadi mahaki machanupi Sanarembi anigi manakta laklame. Aduga makhoida mahakna tawjaruba maral adu ngakpiyu lankre haina haijaraklame. Adubo mangolai amadi machanupi Sanarembi asinade mahakpu ngakpiramde. Mataw asumna hojikti themba adu upai leita mafam aduda
ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨ ꯅꯣꯝꯂꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯈꯤꯔꯝꯃꯤ꯫